राजू राजू कार्की हजिक सेगमाई नुपी लौबा अदुगा लैबना कदाइदबा सेगमाई नोंथोनबंदा लैबा ओके अदु ngasi tang ahum September 2023 ngasi numidang da thokhiba nangon da thokhiba wari du mati amdang liron khara samna liro hoi manaba ina khallaga ise challe kaino challe ji kaino wari ji hawde am to basa haro manabnina na manaba na hawre hairab non chasena ina adum challe adu matungda Nepali ekoi mi mari leiba adu dagi mathak dagi Pulsar da mi ani tong lae adu matungda ekoi Santipur CRPTM gi mathak chingtong du da kare adu matungda ai fu ba bu da si ai jik so ga lege Puri ji kana Nepali na puri ra Pulsar tong ba ni du di kana no Pulsar ani tong du di kuki ne ji confirm oi ra bra ba confirm oi loan du da ai khange ba hoi no mai yaw bra yaw da bra amadi yaw kuki du da hoi pistol ama yaw pistol no mai macha ma hoi adu matungda moina matak dagi fuba hek awra pu ai lo khong du da tae ni ani jina makak du da isi de phajalle adu matungda suba du da ina khong na nam chalaga la khong paring du da chen chalaga chele ba nang mi ta khami ji hoji moina purak paira asi loin ai moina pujan be purak pane ba ko ai le sun na kanam ji da khuchi na nak padagi purak pagi maram je purak pai maram je kai man ge moina hujigi ai phone du da isai yawba Taptagi isai yabudu da isai Taptagi isai do adu taba matung sida moina Manipuri gi CID noi kumakpani ai du mong du da koki sing na khanba koki sing na nang maitai sing gi CID ne na phuba Nepali mari du yaurga koki ani ga punna moi taruk na phuba moi ye laibam kai kra din khang lebra yum di ai khang ba leite masak budi khange masak ti khang na ba yum di khang da ba yum di khang de